ngasi gari huran ba phaba yabre inge gari si aina sa thamma matungda BA Kuman channel gi maikedi mayambo amuka na taram nokjari amasung khurumjari koi Manipur da laibiri be channel loksing khalak liba naha sing nisa saba sadaba koi gi sudana thabak sudana paisa paining ba sudana ahau chan ba mayam ama hingalakpadagi huran masu ya aduki matik marang kai haitare ado ngasi aina thagat kadori ba clip matik asi koi gi ahan bada aina utchagadori clip asi koi gi generator achobudagi battery start tongno battery phakki bai video ni ko camera da uhobani masi video je mahan yengminarsi makha tarakpada akhoi Manipur da thonariba gari macha sing asi akhoi mangbagi changje nongma sum hengalakpa haitare ada masi akhoi praja miyam da su yamna khoirang khuisaung na sauning pokpadagi thoina gari macha ji khara lamna khama thamaga huranbra natra hurandabra haibadu thoina yengaga akhoi hurama do phabagi video ni ko mayam adi video do loibok yengminasi mayam ngasi gari huran ba phaba yabre inge gari si aina sa thamma matungda huran phagena ngasi se thoina ai try tawjabani gari chor se kyam lagi yenge mathang sum mathang ona waina sum yengcherake gari jai se thama mane rama budi oira oidira khangde hoji hodi jum ga mali sali tawba Oyang madi ma adana sai di sarani oh mani mat sai sa da ma